ꯌꯥꯏꯐꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯀ꯭ꯋꯦꯛ ꯊꯣꯛꯄꯁꯤ ꯑꯩꯈꯣꯏ ꯃꯥꯡꯖꯧꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆ ꯊꯥꯒꯤ ꯑꯁꯤ ꯂꯥꯎꯊꯣꯛꯆꯔꯒꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤꯗꯤ ꯂꯥꯎꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯤꯛ ꯇꯥꯔꯒꯗꯤ ꯃꯥꯂꯦꯝ ꯅꯤꯛꯄꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯆꯩꯆꯠ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯁꯤꯗ ꯅꯤꯛꯀꯅꯤ ꯑꯗꯨꯒ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯇꯥꯔꯤꯛ ꯑꯩꯅ ꯂꯥꯎꯊꯣꯛꯇꯕ ꯍꯥꯏꯗꯕ ꯄꯟꯗꯕ ꯑꯇꯩ ꯇꯥꯔꯤꯛꯁꯤꯡꯗ ꯑꯥꯔꯀ꯭ꯋꯦꯛꯁꯤ ꯊꯣꯛꯑꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯇ ꯑꯅꯝꯕꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ 99% ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯇꯩ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯔꯜꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯈꯨꯗꯤꯡꯃꯛꯇ ꯂꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯥꯎꯊꯣꯛꯏꯕ ꯗꯦꯠ ꯇꯥꯔꯤꯛ ꯇꯥꯡꯁꯤꯡ ꯑꯁꯤꯗ ꯑꯅꯝꯕꯅ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯀ꯭ꯋꯦꯛꯁꯤ ꯊꯣꯛꯀꯟꯒꯅꯤ ꯅꯨꯡꯇꯤꯒꯤ ꯊꯣꯛꯆꯔꯕꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯗ ꯑꯣꯏꯅ ꯑꯅꯝꯕꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯁꯤꯗ ꯍꯧꯖꯤꯛ ꯑꯩꯁꯦ ꯍꯥꯏꯖꯔꯒꯦ ꯄꯥꯊꯣꯛꯆꯔꯒꯦ ꯆꯦꯛꯁꯤꯟꯕ ꯚ꯭ꯌꯨꯋꯔ ꯑꯥꯔꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯉꯁꯤ ꯃꯂꯥꯏꯐꯝ ꯄꯥꯜꯆꯥ ꯀꯨꯝꯁꯤꯡ 3,912ꯒꯤ ꯆꯠꯂꯤꯕ ꯃꯥꯔꯆ ꯊꯥ 3,912 ꯃꯤꯇꯩ ꯀꯪꯂꯩꯄꯥꯛꯀꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3,912 ꯁꯣꯛꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯒꯤꯗ 2024 ꯁꯣꯛ 2023ꯒꯤ ꯃꯥꯔꯆ ꯊꯥ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯄꯥꯟꯊꯣꯏꯕꯤ ꯆꯦꯡ ꯈꯩꯕ ꯂꯩꯄꯥꯛ ꯅꯤꯛꯀꯗꯕ ꯑꯃꯁꯨꯡ ꯅꯤꯛꯀꯟꯒꯗꯕ ꯅꯤꯛꯂꯛꯄ ꯌꯥꯕ ꯑꯥꯔꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯆꯥ ꯃꯁꯨ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯃꯌꯥꯏ ꯑꯣꯏꯅ ꯅꯤꯛꯄ ꯆꯥꯎꯈꯠꯄ ꯑꯆꯧꯕꯅꯆꯤꯡꯕ ꯅꯤꯛꯀꯗꯕ ꯊꯣꯛꯀꯟꯒꯗꯕ ꯊꯣꯛꯂꯛꯀꯗꯕ ꯆꯩꯆꯠ ꯗꯦꯠꯁꯤꯡ ꯑꯗꯨꯗꯤ ꯃꯥꯔꯆ ꯊꯥꯒꯤ ꯆꯩꯆꯠ ꯗꯦꯠ ꯇꯥꯔꯤꯛ 12, ꯇꯥꯔꯤꯛ 12, ꯇꯥꯔꯤꯛ 15, ꯇꯥꯔꯤꯛ 13, ꯇꯥꯔꯤꯛ 18, ꯇꯥꯔꯤꯛ 19, ꯇꯥꯡ 18, ꯇꯥꯡ 24, ꯇꯥꯡ 15, ꯇꯥꯡ 16, ꯇꯥꯡ 18, ꯇꯥꯡ 19, ꯇꯥꯡ 30, ꯇꯥꯡ 38 ꯍꯥꯏꯔꯤꯕ 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 14ꯅꯤ ꯑꯩꯅ ꯄꯤꯔꯤꯕ ꯃꯥꯔꯆ ꯊꯥꯒꯤ ꯇꯥꯔꯤꯛ ꯁꯤꯗꯩꯁꯤꯗ ꯄꯤꯔꯤꯕ ꯇꯥꯔꯤꯛꯁꯤꯡꯁꯦ ꯃꯁꯤꯁꯤꯗ ꯑꯅꯝꯕꯅ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯀ꯭ꯋꯦꯛ ꯑꯁꯤ ꯊꯣꯛꯀꯟꯒꯅꯤ ꯃꯥꯔꯆ ꯊꯥꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯆꯩꯆꯠ ꯗꯦꯠ ꯇꯥꯡ ꯑꯁꯤꯅꯆꯤꯡꯕꯅꯤ ꯍꯥꯏꯔꯤꯕ ꯃꯥꯔꯆ ꯊꯥꯒꯤ ꯆꯩꯆꯠ ꯗꯦꯠꯁꯤꯡꯁꯤꯗ ꯈꯤꯇꯪ ꯁꯨꯝ ꯆꯦꯛꯁꯤꯟꯕꯤꯒꯅꯤ ꯆꯦꯛꯁꯤꯜꯂꯣ ꯀꯪꯂꯩꯄꯥꯛꯀꯤ ꯀꯪꯂꯩꯆꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯤꯡꯁꯤꯡꯂꯣ ꯈꯪꯖꯤꯜꯍꯧꯔꯣ ꯑꯃꯗꯤ ꯑꯇꯩ ꯃꯥꯂꯦꯝꯒꯤ ꯂꯝ ꯑꯣꯜ ꯋꯥꯔꯜ ꯀꯟꯇ꯭ꯔꯤꯁꯤꯡꯗꯁꯨ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯂꯤꯕ ꯗꯦꯠꯁꯤꯡꯁꯤꯗ ꯑꯅꯝꯕꯅ ꯃꯥꯂꯦꯝ ꯅꯤꯛꯄ ꯊꯣꯛꯀꯟꯒꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯀꯟꯇ꯭ꯔꯤꯗꯁꯨ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯑꯣꯜ ꯀꯟꯇ꯭ꯔꯤꯗꯁꯨ ꯑꯩꯅ ꯂꯥꯎꯊꯣꯛꯏꯕ ꯁꯤꯁꯤꯗ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯏꯕ ꯗꯦꯠꯁꯤꯡꯁꯦ ꯃꯁꯤꯁꯤꯗ ꯑꯅꯝꯕꯅ ꯅꯤꯛꯀꯟꯒꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯇꯩꯗꯤ ꯍꯩꯆꯛꯀꯤ ꯍꯣꯡ ꯌꯦꯅꯤꯡ ꯄꯤꯄ ꯃꯥꯂꯦꯝ ꯂꯩꯀꯣꯏꯄꯨꯡ ꯁꯟꯊꯣꯡ ꯍꯪꯃꯤ ꯑꯃꯥꯏꯆꯧ ꯑꯩꯅ ꯍꯥꯏꯗꯕ ꯄꯟꯗꯕ ꯏꯗꯕ ꯂꯥꯎꯊꯣꯛꯇꯕ ꯄꯤꯗꯕ ꯆꯍꯤ 3,912 ꯃꯂꯥꯏꯐꯝ ꯄꯥꯜꯆꯥ ꯁꯣꯛꯅ 2023 ꯑꯁꯤꯒꯤ ꯃꯥꯔꯆ ꯊꯥꯒꯤ ꯆꯩꯆꯠ ꯗꯦꯠꯁꯤꯡꯗ ꯂꯦꯝꯍꯧꯔꯤꯕ ꯆꯩꯆꯠ ꯗꯦꯠ ꯇꯥꯡꯁꯤꯡꯗ ꯑꯃꯠꯇ ꯃꯥꯔꯆ ꯊꯥꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝ ꯂꯩꯄꯥꯛ ꯁꯨꯡꯅꯤꯛ ꯅꯤꯛꯂꯣꯏ ꯑꯥꯔꯀ꯭ꯋꯦꯛ ꯁꯨꯛꯊꯣꯛ ꯊꯣꯛꯂꯣꯏ ꯑꯩꯅ ꯃꯥꯔꯆ ꯊꯥꯒꯤ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯄ ꯆꯩꯆꯠ ꯗꯦꯠꯁꯤꯡꯗ ꯃꯥꯂꯦꯝ ꯅꯤꯛꯄ ꯅꯠꯇꯅ ꯄꯥꯟꯊꯣꯏꯕꯤ ꯆꯦꯡ ꯈꯩꯕ ꯅꯠꯇꯅ ꯑꯥꯔꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯀꯪꯂꯩꯄꯥꯛꯇ ꯇꯤꯟꯖꯤꯟꯕ ꯑꯁꯥꯝ ꯇꯦꯈꯥꯎ ꯕꯔꯃꯥ ꯅꯥꯒꯥꯂꯦꯟ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯗꯨꯒ ꯑꯣꯜ ꯋꯥꯔꯜ ꯀꯟꯇ꯭ꯔꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯑꯩꯅ ꯂꯥꯎꯊꯣꯛꯂꯤꯕ ꯃꯇꯝꯁꯤꯡꯗ ꯅꯝꯅ ꯑꯅꯝꯕ ꯃꯇꯝꯗ ꯃꯥꯂꯦꯝ ꯅꯤꯛꯀꯅꯤ ꯑꯥꯔꯀ꯭ꯋꯦꯛ ꯊꯣꯛꯀꯅꯤ ꯂꯥꯎꯊꯣꯛꯂꯤꯕ ꯃꯥꯂꯦꯝ ꯅꯤꯛꯂꯛꯄ ꯌꯥꯕꯒꯤ ꯗꯦꯠꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯑꯩꯅ ꯂꯥꯎꯊꯣꯛꯂꯤꯕ ꯗꯦꯠꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯜ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯗꯨ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯅꯤꯡꯖꯔꯕꯁꯨ ꯅꯤꯕ ꯃꯆꯥ ꯃꯁꯨ ꯑꯅꯝꯕꯅ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯑꯩꯅ ꯂꯥꯎꯊꯣꯛꯂꯤꯕ ꯗꯦꯠꯁꯤꯡꯁꯤꯗ ꯑꯅꯝꯕꯅ ꯅꯤꯛꯀꯅꯤ ꯑꯇꯩ ꯃꯅꯤꯡ ꯃꯔꯥꯡ ꯅꯠꯇꯕꯤꯗ ꯑꯗꯨꯅ ꯃꯁꯤ please don't copy and send without my permission to any others. If that you may be fine, do regret suddenly your life from God.
sini, yai fare.